Kuki Khutlai Paiba Singna nupi angang yaona Meecham kaya hatliba ase lep-han-gadabani amadi lamdam asidagi AFSPA mapung phana louthokkhigadabani Haina Jiribam gi Babupara leiba Congress Office mamangda wakat Meepham Chathakhre Jiri United Committee JUC na sinduna ngasi chatakhiba wakat Meepham maduda sarukya kiba Singna we want justice repeal AFSPA khulngakpa fabiyaroi central government must not divide Manipur haina iba tongan ba play card kaya siznaki Meepham maduga mari leinana JUC gi chairman maipaksana mangang hai Kuki Khutlai Paiba Singna lamdam asida Chathakhre terrorist ki thawung singasi khudakta lefalu amadi lamdam asidagi AFSPA mapung phana louthokkhu haiba demand ngasi gi wakat Meepham ase chathabane leimakongda leiba army camp manungda changkhibadagi thiba khangdana leiriba laishram kamal babu athuba matamda rescue tawduna imung manungda tekta kaidana sinabiyo haina mahakna makata ki Jiri marung chanjaraga su koi incident jadi koi tongan ba hill district kiga lona leibanina kharaga hena kansan ragadi phaba ngambagi khurong chabasi waga da khali aduna phage bo hairagadi manipur government amdi state government central government na kana gumba ma xyz no phage hai taragadi any prithvi karamba jaga da leibu ni no phabi aduna masida khara pukchen sengum changi tasena phagi yauna khallagadi phaba lai gani aduna aikoi ngasi jeusina haijani se aikoi ngarang ghogi report ta aikoi na khanjabada chief minister gi report ta jiri da chena jiri gi incident sing sida chena ba NIA gi case chena ba mi sing masak khara khangi hai masak khara khangi hai taragadi kari gi damakta pungkum nei nung phaba ngame kana gumba ma rak bai le na bana na kari ko case abagidi anywhere any state Delhi dagi phai hare Manipur thokba thokoma lagana America di phabu yauri adu achi tikpa Manipur di manung sida chigumba terrorist act tawraba kana gumba nioi singa se ha gi yauna khalagati ya laina phaba